Mityeng tabiriba pumnamakpu khurumjari namrata gurumayumna taram nokchari sandokchari bathauram asi Impact TV gi entertainment news kayagi pawdam pujarakliba Mami Mapao gi thauramni ngasi Mami Mapao gi chama kunthra nipan rak suba episode asida kari karamba mapao sing pujarakliba gi habadu miyamda muktang thamjage Khannu yade haina mingthonba Manipuri music album release tawkhibagi Mapao World Music Day 2025 ki thauram Manipur dasu pangthokibagi Mapao Manipuri cinema amadi theater gilamda saknai rabi senior artist Khetrimayum Rasi laikhidabagi Mapao Festival of Art and Cultural Expressions Series 2 Sumang Lila chathakibagi Mapao amadi Gulamni haina mingthonba Manipuri music video album release tawkhibagi Mapao So guys, ngasi ki ahanba mapawda pujarakli basi Khannu yade haina mingthonba 360 pictures ki banner makhada Hemanta Khumanna direction piba Manipuri music album ama Imphal gi lamfel pata leiba Tantha Police Cinema da June 20 da release tawkhibagi mapawasi miyam punna mityeng taminasi 360 pictures na puthokpa Hemanta Khumanna direction piba Khannu yade haina mingthonba Manipuri music album June 20 da release tawkhre Imphal gi lamphel pata leiba Tantha Police Cinema da pangthokhiba music album release tawbagi thauram aduda saknairaba filmmaker Romi Mite yauna Manipur film gi lamda masaknairaba mioi kayana saruk yaki cohort design and will na producer oiba Khannu yade hairiba music album asida Tarun Tongbram Nganthoibi amadi Pusparani Huidrom na saishakli Rahul Blue na music piba video album asida Ithoi amadi Soma Laishram galoinana Tarun Tongbram na saktam langli Nauton Longjam na makeup custom da Galifana jingba sing yauri Khannu yade hairiba music album asida lamdam asigi puwari deki chatnaraklaba nat amadi chatnabi gi mami chauna tabatan natana Manipur gi folk pusu pusinduna music album asida top mahau ama miyamda pinanaba hotnari Daromi yamna su nungaijay haibadare ado handaki matam kuirabagi tungda haibadare sigumba yamna different oiba dugumba album ma khak puthorakpase Khannu yade haina puthorakpase sise isada kari faubi adugi matangda hanamtang haibi ahanbada ai si yengba phanganbiba aigi layok phabani aduga ngasigi nungdang waramse yamna pothaba aduga yamna nungaiba nungdawar mamadi oihelle masigi Khannu yade haba music video sina maruina music video sida yamna important oba haidi saruk amako masi ahan badai isai ne logjai bako music video ma habase de important oba part amane ada how badigi hona sigi isai se akoi gi folk ki ketang blend to saruk amaga aduga pure Hindustani classical anisigi fuse ama tawba ko adugi blending gano se yam nuai ba phaw aduga yamna loichat se menga dum ko adi sunglang he lang dana loichat se dum menga sat pasma ngonda yamna phawe hatsi gi Khannu yade hairiba mong sigi lyrics sidi ai si amuk taw e gi de sin kai han ban hai tar I wonder sung khalura kande music video album gi say ibu romantic song ibu hai romantic song am ire arang ibu arang bam ire ko and then adagi patriotic ibu patriotic am ire ga dum ai dum chatpa adu sigi posida aina sum khalak pada akhoi gi maitai ba group amalai ko khoisa akhoi su yamna kai hai tare yamna composite hai gadra just rigid phau ba hai be ko khoi gi tongan ba special oi pochai khra dum leijabani na ko sei sida se romance hai bes da pakhang amana magi punsi da thokpa pakhang amana magi romance tu miyoiba individual ama khaktang ga tawni hebidi kisu leite magi journey of magi youthful life to da adum step by step thengnara ini ko aina sum khalle kamai saga sige koi meitei gi su oiba koi gi culture se ko koi heritage kamai ut ka de ga pe khala matung da en sagat bane sumaina yek thokpa khungangi yam chamba family meitei pure meitei jam da leijaba yum amakaki nupi se sahar laiba ina khonba nupa sina nungsina hale nupa sina nupi se logjara ge haina chap yung lepchare logjara ge khanba di matungina nupi sida mana haire kanda nupi sina ekhoi di sumaina family ahalaman yauna phasna gyan tana tawgadaba oibani ekhoi di meidei di yam chokatpa culturally yam chokatpa kangbuni na yumda thabir oina tharak pasida mobile si yek tho ambani da
ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯈꯟꯅꯨ ꯌꯥꯗꯦꯁꯤ ꯑꯩꯅ ꯁꯥꯒꯠꯆꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯁꯨ ꯈꯔ ꯑꯗꯨꯝ ꯄꯥꯝꯖꯕ ꯀ꯭ꯂꯥꯁꯤꯀꯦꯜꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯗ ꯇꯧꯅꯕ ꯇꯧꯅꯗꯕ꯭ꯔꯥ ꯑꯗꯨ ꯑꯩꯅꯁꯨ ꯑꯥꯏꯗꯤꯌꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ 8K ꯅꯝꯕꯁꯦ 8K ꯅꯝꯅ ꯇꯥꯔꯒꯁꯨ ꯑꯞꯂꯣꯗ ꯇꯧꯕꯗꯗꯤ 8Kꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯗ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯩꯉꯣꯟꯗꯀꯣ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯁꯤꯗ ꯁꯦꯟꯁꯔꯁꯤꯞ ꯑꯃ ꯂꯧꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯗꯀꯣ ꯁꯤꯒꯤ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛ ꯈꯔ ꯑꯗꯒꯤ ꯄ꯭ꯂꯁ ꯀꯦꯃꯦꯔꯥꯃꯦꯟ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯦꯃꯟꯇ ꯈꯨꯃꯟꯒꯤ ꯗꯤꯔꯦꯛꯁꯟ ꯍꯥꯏ ꯇꯥꯔꯁꯨꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ खितंग अदुम खितंग अकुप्पा एनालाइसिस खरदि तौरे अदुगा खितंग टॉप अमा पुथोकसेना कोइना खनर मतुंगदा हाइदि अदगी प्लस म्यूजिक डायरेक्टर राहुल ब्लू हाइता माना अखोइ म्याम से पुनः खन्नरे हारे काना हाइ पुथोरखिबा पोनिना खितंग एंगोंदासु याम थिने सैटिस्फाइड ओइ हाइतारे ngasi निमित आई इसागी प्रोफेशन दि इसेंग सेंगना हाइबदा आई एम नॉट अ सिंगर but adubu it's a passion haitare ko I just really wanted to rock haitare ko adu maina haitare ko amorom side amada adagi another case da aina engineering tamingai da singing is like my main hobby haitare ko adu main tawduna say for example party torsu bar da chalasu ama torsu like adum aina isai sakning bagi adum aidi thilse adum leiba haitare ko adum su lai khanu yade hariba music video album se ngasidi loidana mayamda utle ado si aina khanjabada mayamna su soidana tabiraga isai sigi mahau sikhangani isai sta leiri se makhal akoigi artist anaubasu aduga loinana folk ka adagi akoigi modern music haitare ko siga so dum Hindustani music khara adum punchinaraga isai sigi mahau makhal amamam soidana mayamna tabiba ubiba phangani horan yengaga sudum teng ba haija taragadi ai hana isai sigi oina haitare isai si ai gi darkar oi haibagi ai isai sakra matungda video gi oina de yam kanna ingonda khallubsu leite aduga moina yam kanna so dum side amadagi yauna na bagi yam kanna dum ai yaudragadi ai gi ahobo masoi lerane na yam kan haibadagi smai yauzam ni taseng bagi acting gi di adum yadre haitare yadre habdi aina si line oidam ni na ko haibet adum ai sai sakpagi mongam da thokchabagi mayam da yauzabane haitare samai thamne Finally, we are here with the main protagonist of this album, Kannu Yade. Soma, you look stunning today. How are you? Thank you. I'm doing great. Ado Soma khoi mamang da su khoi gi tongan da music album mayam films mayam khak tza khoi na dmaina khong thabir kan da khoi gi music album gi thawai mayam happy gre hai batare ado handa ki Kannu Yade hai ne am top mong da smaina puthore iba adu music album si da hai batare Soma na thengna bi rakhi experiences sing crew members mayam ga levina you know I think you have created a lot of memories hai tare kitang experience kitang share to you. First of all, Sigi music video se H360 pictures ki production ko. So moigi side ki production se it's never a disappointment. I think I guess from for everyone also duga aigi su ko hatar expectation gi wang but hekta moina pirak pa hatar result se. So adugi yam harawe aduga video gi quality se it's like top notch hatar yamna hatar hozik tan thagi screen da so ko hozik yenguri ni dara ko screen se hozik 8K video do kapakpada yamna phazaraga quality se yamna leiba haitare adugi su I really appreciate the team and especially the cameraman Regan Taregan adagi Hemanta Khuman su yamana project sida ko masu music videos matang khale pure hai ko aduna masi torakpada yamna harawe masada su mana sum bani waris na da man have na duga ayu na su Manipur gi music video mayam music di makhan mayam thole ko yamna su nungai hadak mayam production mayam sin puthore ba music video mayam su yam nungai aduga sigi da khoi gi fusion music gumba yaw ba se ko folk adagi kaita classical ka mix tok salak ba se aduga especially the young kano se debut ina thokla iba tarun masamaksu mana debut acting and singing thar yamna na yam talent leiba mo oram bado ma se hadi adumana hairam gani gaina khalu daba ado adugi nungai bado phange nganthoi magi performance akoi mamang da kano national platform do uzagre ko duga Manipuri gi smaina sakpirak padadi han bane yam phazana sae akhoi gi kano assistant nganthoi su yam phazaba kano ne akhoi teamwork oina yengak padasu talking about the camera talking about direction costume the makeup and every artist singer so like na ko artist adi kumiba
protagonist singsisu ko loina yengbu nungai mapung phaba yam mature oiba video ma ubo phange haitare minam bire punsina awa mai sa marakta tapna hele do nungshi lapna re laiman oira lai hore mai sa lang na hing hore Khanu yade wakal nangu tauro yade nakshinge yade panthung yada konchata thamoy na warada ahing nungtil kanjaba nantagi nangini nungshibi Manipur ki puwari dagi chatnaraklaba naat ki mami chawna tariba Khannu Yade hairiba Manipuri music album asi miyamna yamna pamnaba mai pakpa album ama oisanu haina mami Mapao gi maikei dagi thamjari ani suba Mapao da June 21 bu malem sinba thungbada World Music Day haina palan tawnari Rhythms of Manipur Imphal asu numit asida World Music Day 2025 ki thauram Imphal gi Manipuri jagoi marup ke Golden Jubilee States ta pangthokibagi Mapao asi amuk miyam punna mityeng taminasi World Music Day 2025 ki thauram Rhythms of Manipur Imphal na sinduna June kunga da Imphal gi Manipuri jagoi marup ki Golden Jubilee States ta pangthokre thauram aduda sarugya kiba Ministry of Culture Kolkata gi Board of Governors EZCC gi member Buddha Chingthamna music na loriba thaudang sing palladun hai music haiba asi universal language ni ekoi na lol adubu khanglu draga su music aduna ekoi bu shu khanghan bangami music na tension free oihan bata natana nungai ba wakhalon amada puduna chatpa ngami haiki political protest na mamada miyam sing up for na ba den madugi liberation di am struggle mea am thor kiba madugi revolutionary attempts nyamama isai wi puthokna miyam the biki bethona adu ekhoina music si ekhoina kom thokte music to lady ba magi tawbong number sti ekhoina ma si tungan magi saiwan da tungan form da music se as a protest amoina music se ekhoigi entertainment ni form amoina music se ekhoigi symbolic ba cultural expression amoina tungan mo the music na saiwan lo the setting music ki mateng na ekhoigi kunai ama ekhoigi society ama ekhoigi nithino hong ba ekhoida apaba maru sangba kunai ma sangba dayamna chongba Rhythms of Manipur gi member amasu oiriba Rajkumar Sanatombana World Music Day gi thauram asi ihan hanboina 1982 da France da pangthoki masidagi hauraga malem sinbatunna ngasidi thauram asi pakshana pangthoknari haiki thauram adu ki manung channa Rhythms of Manipur gi teamna makhoi gi fajaraba performance kayasu utkhi
music asi universal language ni hainaribani. Lon adubu khangludragasu music ki tune da mioi bagi wakhal puduna chatpangami numit asiga mari lainana mami mapao gi maikai dagisu yengbiriba viewers khudingmakki mafamda happy world music day haiba wish asi thamjari. Manipuri full length feature film matamgi Manipur da Sunita gi role lauram khibi Manipuri cinema amadi theater gi lamda kathokpa maga loinana hotnarakhibi lamda masigi saknai rabi senior artist Ketrimayum Rasi laikhidabagi Mapao asi amuk miyam punna miting daminasi. Manipuri cinema amadi theater gi lamda kathokpa amaga loinana hotnarakhibi lamdam asigi saknai rabi senior artist Ketrimayum Rasi Jun kun gi numidangda laikhidre. Imphal West District ki manung chanba Thangmaiban Laurungpur Laikai dagi saknai rabi mamiroi asina laikhidaba matamda masagi chahi 65 sukre. 1950 da taibang khongdara khibi saknai rabi asina masagi chahi taraga mapan surakpa matam 1969 da ihan hanba oina Aryan Theatre gi play Jadonang da Rani Gaidenglu gi saktam langduna theater gi lamda khongdara khi 1972 da ihan hanba oina puthokiba Manipuri full length feature film matam gi Manipur da Sunita gi role lauduna ihan hanba oina ek tawki masigi matungda 1980 da olangtha gi wangmadasu 1981 da imagi ningthem yauna tongan ba Manipuri feature film kayada natana Manipuri digital film kayada su saruk yaraki saknai rabi asina hinglingai matamda All India Radio Imphal da sandokiva radio play chamaga yankhai gi mathakta su saruk yaramki saknai rabi asina theater amadi film gi lamda laukiba thodang kayabu sakhangladuna Sahitya Seva Samiti Kakchingna Neta Irawat Lila Roymana 2014 Manipur State Film Development Society Imphal na taraga humdoirak shuba Manipur State Film Award Ceremony da Lifetime Achievement Award 2020 amadi Rup Mahal Theatre na Lifetime Achievement Award 2025 na chingba lemjaningai oiraba award kaya pidune ikai khumnaki. Manipuri cinema amadi theater gi lamda kathokpa maga loinana laikhidrabina lauram khiba thodang kayabu Mami Mapao na nauhongnana ningsingjabaga loinana laikhidrabi gi mafamda Mami Mapao gi maikai dagi ikai khumnaba utchabaga loinana awaba phongdokchari. Matang swaida yamna tenba break amatang lauzage khonglei yangna hanjarake Impact TV bu mityeng taduna leibiu. Ay, mahapapi! Yeah, mi masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibungo yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari. Zagat asina kunti gi matik magun khangna naba thawoina sinba oiba tai. Areba pot hapko aiba yumbugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumaku madusu nasana tawjaramde palibango himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani na paijarba jeng kubama se prithi mata ai mai be magi thakta sai thok jage yengo nangi namang da bhagabana putigom pambi gi masakoina leplare namit pangkog lo kunti yengo kunti Laibak pukpun namit kuding namidang waram pung taruk taba matam sandok jagadaba amade mathang namit yumsakai namit kidung tilpung amataba kudingi repeat telecast tawjagadurbe thauramase sungsoi soidana sandok jargani soidana makmiyeng tabiu Impact Entertainment Channel da Mahabharat ki wari paring. Welcome back adom na yengbiri basi Impact TV da sandok chariba Mami Mapao gi chama kunthar nipan suba episode ni break ki matung da puzarak liba Mapao sina nupa lila ahum amadi nupi lila nipana saruk yaduna numit taruk ni gi oiba Festival of Art and Cultural Expression Series 2 Sumang Lila Palace Compound da leiba TH Iboyayma Sumang Lila Sanglenda
ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯃꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ Festival of Art and Cultural Expression Series 2 Sumang Lila Numit Taruk ni Chupna Imphal gi Palace Compound Laiba TH Iboyaima Sumang Lila Sanglen da Pangthokre Jun Kunma Thoidagi Kunga Taruk Fawwa Chathakiba Festival adu Chief Minister gi Artist Singi Tengbang for 2023-24 gi Makhada Department of Art and Culture Government of Manipur ga loinana Manipur State Sumang Lila Council na sinduna chathakibani Festival asigi manung channa Nupa Lila ahum yauna Nupi Lila nipan Punna Lila Taraga Mathoi Utki. Aku dah tahan na ba wanjan laur ko dulu. Halo, sak loire. Ngasih nga thongi. Ngasih yen thongi. Ada aku na pukham mam tiang ko la mam parna. Jail dah leba tu main queue ga lep padra. Kau ini ni bema. Ay nung trini ni. Nangi Facebook ki friend ni ni. Nah hangai tamu kaina kau rumah ngasi kura kaina. Kau kau sel kudi hen mandro. Ay sa sahi yang kai subuh sunatri. Ngan na yung pansilu bu isa pakang paza bu iwa kakte ni. Kura kai tu tau binu da. Untung ni kai zakre da kura. Kura se ay na hanu zakre. Masang mo na kang zai. Kau ini ni bema na hai bidu ko. Ngasayo angan mo da ini bema ki Facebook ki account da. Good morning na angamu gulab message thajan mo da bema na. Masi gulab sa igi na pada thepi ro budi kaina har pada lagi. Yung da angamu gulab pudi thi da. Koi paza ba khale he pori ni. Gari di auri. Sire dai di. Nangi na sa asli puro baso liklam chumdre. Imagi Ramanuja. Karino isana tauri ba matausibo. Magi makokta ang kamayam mathole e langa kanu hari. Ado ay nawari sarurabadi purakani. Oh, magi makokta ang kamayam mathole e. Wari sarurabadi purakani sineba. Is kari mataulo sini. Mami dara. Mami loine dara. Ima. Kari phatta ba khudam laira ba ge ima. Society gi mingsel ni haina khangnariba Sumang Lila bu hena awang bathakta pukhatuna asigumba tongan ba festival kaya matungdasu mai pakna pangthokpa ngambo oibiyo haina Mami Mapao gi maikaidagi thamsari aroibada pujarakliba Mapao asina Gulab ni haina mingthonba Ima Sana Jingdroibi Films ki banner makhada chawbina puthokpa KSS Gyanendra na direction piba Manipuri music video album amasu June 21 da Imphal gi lamphel pata leiba Tantha Police Cinema da release tawkhibagi Mapao asi amuk miyam punna mityeng taminarsi. Ima Sana Jingdroibi Film gi banner makhada chawbina puthokpa KSS Gyanendra alias Gyanan na direction piba Gulab ni haina mingthonba Manipuri music video album ama
June 18दा release tawkre. Imphal gi lamphel patta laiba Tangtha Police Cinema da pangthokhiba Manipuri music video album release tawbagi thauram atuda Manipur gi sakngairaba filmmaker Romi Mitei amadi Manipuri film gi lamda sakngairaba miyoi kayana saruk yaki. Gulab ni hariba music video album asi mamangda hanana laikraba ishai amabu Jogen Yurembamna anauba mayek hapchinduna ishai asibu hena masak thokhalli. Music video album asi Poirei Thokjom gi music da El Ranjanana sai shakli loinana Zeni Kurai Priyo Luis Amadi Dumgana saktam langli. Everything akhoi di oigadaba thokadaba bokta art loina bak yawe. Even ngasi gi kano se Zeni gi kano se akhoi santan su thambirame Russian khoi gi filmmaker masi ma kano ne akhoi mayam mo gi film si yeng whole world se tammini ko Andrei Tarkovsky na hai bize film imprints time hai film sina matam je nambanga me matam pung kya tare khole to na to ko matam du social time de lose yauri ngasi adumaki ngasai gi proof ne ba jenina ai transgender adu ada ai ngonda du gi difference to roga ai kanasu amta loina de ai soul ama oina ai artist ama oina ai apaba soul sing ai mai loina zama kana ngasi se film oina imprint to roga music video haigera isai haigera whatever you name it hiding by just no ko the Andrei Tarkovsky's a tiny Andrei Tarkovsky the film imprints time haira mado ngasi chu dum hinga lay gulab ni lai kol gulab ni pomle be gulab angang ba gulab nauri be gulab ni Pairakle ngang le na pada nung si chiro taurare nung si lau nam taurare gulab ni ai di gulab ni lai kol gulab ni pomle be gulab angang ba gulab nauri be gulab ni Hana laizarambadagi anauba maye kaya hapchinduna isai asibu hena masak thokhaliba Gulab ni hairiba Manipuri music video album asi miyamna pamnaba mai pakpa album ama oiresanu haina Mami Mapao gi maikaidagi thamjari. And that's all we have in this episode. Mathangi episode ta anauba Mapao kaya ga loina na muglakchage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.